Nagamapalda laiba BJP Manipur Pradesh ke State Secretary K.Bikram ki yumda ngarang numidang sakhangdabasing na nongmei round 8 rom kapsinlamle hairi. Thodogasi ngarang numidang Imphal Police Station na konba Nagamapal suram lerakta thokibani Bikram gi mataima kongkham ongbi gita na phongdorokpagi matungina thodogasi ngarang numidang pung 10:05 rom chatpa matamda thokibani. Angama machugi 4-wheeler number thadaba amata lakpa miyoi singna gari dagi kumtharaktana lambi dagi nongmei kapsilambani. Nongmei kapsilamba aduda yumgi gate manungda khamba angauba machugi alcazar car da panbada natana yumda fawa panduna akaya toithokre gari adu pung 10:13 rom tarakpadagi lambida hangat handa thoduna leiraba matung pung 10:15 rom taba matamda gari manungdagi nongmei kapsilambani. Yum manungda panba nongmei gi projectile adugi matungina kapsilamliba nongmei asi 9mm dinatti haiba khangba ngamle thawung asi kanana karigi damakta chatharamdibano haiba khangba ngamdrabasu asigumba aki to zongningai oiba thabak asi makhatana chathai biganu haina Bikram gi matai mana phongdorakle. Si nungdangi pung 10:19 chatpa matam swaisida khoi khanghodana thonggansida ahoba makhol ama tai haina karino na sinthok charba matamda aikhoigi thonggansida imungsida nongmei maru mapal lomgi makhunje leirambani masida aigi inau nupagi manungsida leiriba gari se khoigi akai toithoe adagi leiriba yumda leiriba ahal asonda su lei baba su BP leiba mini aduga masida aki tujungbo poanliba adagi leibak ke asuk luraba tanja sida masi yam thina yajaningde sugumbadi thoidokpa leite sugu hantakisina hanbani aduna akoina sumaina kaino tobusu ngasagi hana so amuk thokiba su leite adagidi masi sugumba threaten kari haitare kaino tobusu hanagi khoigi sugumba su leitabanina kaino togdoba haitare ado masi tawhanjaningde sugumba leibaki luraba tanphamasida sumaina yumlakta nongmei kapsanba aki tuju pohanba masi yam thina yajaningde